स्टेशन के मनुंग चदलैबा खेकमन निंगथिबी खोंग कैनल मनाक्ता ngasi ayukta nupagi asiba hakchang ama leiramne siramliba mioi adu thobal police na forensic expert ka loinana lokhatkri mioi adu leishangthem kelima khongdagi sapam swami masagi chahi kunmanga apokpa sapam khomaini haiba police na masak khangba ngamkri Amaromda Swami Sapangi Nishi Asigi Matangda ngasi leishangthem kelima khong community hall da miyamgi mifam ama pangthoktuna JAC ama semkri JAC against brutal killing of Swami Sapangi convener Sapam Mochana Fongdorapada Laikhidraba Swami ngarang ayupung mapan taba adwaida thabak shubani haina mayumdagi thokibani hairi aduga ngasi ayuk yamna chingnaningai oiba mawongda siraga leirambani mahaki misi asigi matangda lenga kamari leinaba singna athubada langla langjin putoktana mara leiba sing chana fabiu mara leiba sing fadri fawa asiba hakchang lauroi loinana makhal makha kayagi khongjingsu changsingani haiba wafam fongdoraki Laikhidraba Swami Sapangi loinabi Roshi Binana Fongdorapada mahaki mapuraba asing ngarang ayuk imungi leita laira thiba thabak suba chatkibani adubu ngasi ayuk midungshi leitana hatok piramba asi thamoi shokna nungaitaba fawi mahak yautana leihoriba macha asiga kamdongna leihogani maramasina miyoibagi minungshi yengbiraga manipur lenga ke mari leinaba singna mihan asida chenariba sing athubada fabiduna choirak pibiu haiki Lagi urut saya terlai lagi. Ngarang yung dagi. Ayung dagi. Naga kasi nung alaga sira ka taro ka lang dagi. Marilay na kasi na puro bagi mihala si putok. Yung nandrade ay puro bagi hanggang ako magkaroon. Tingnan nga ako mo dalam masay. Taway ako ay nila. Sangtem kelima khong sapam swami son of sapam khomai hairiba angang ase ngarang athopam dagi pung mapan dagi thabak suba thokibadagi ngarang thiba khangdana lerakpani adu ngasi ayuk angan bada khoigi khengman thibi kongbal yen Mapanda khoigi minungsi leitana yamna thina nihatina halamle hairiba nihana sigi matangda asi akhoigi